Leba Red Zone Singda Jat Regiment Lautokhinaba Mari Lainaba Singna Thabak Paikhalaktabadagi Hayeng Ayuk Pung Mangadagi Matam Kaktana Imphal Ukrul Lambi Tingbagi Kongjang Changsilagani Lautokre Ngamkai Lansilagtuna Mapandagi Changsilakliba Mitopsi Yengsanaba Manipur Legislative Assembly Gi House Committee Amasemnaba Wafam Ngasi House Ki Leader Oriba Chief Minister and Biren Singh na House Atam Kray Manipur State Power Distribution Company Limited Amadi Manipur State Power Company Limited ki staff sing launaba written test pangthokiba adigi result mathang jahi landana hauzik chaliba jahi asigi manungda suksoi soidina haidoklagani haina Power Minister Thongam Biswajit na thazaba pikre Amadi Prime Minister Sheikh Hasina fam thadoktu na chin kraba matungda ngasi Bangladesh ki Parliament thupchinduna military na lengak pahokre kaisum sangda lerakpi hanagi Prime Minister oirambi Khaleda Jiasu Thadokre Kurumjari ISCOM Media ki Pau Mideng Tabiriba Kwaipumna Mukputaram Nokchari Hauzik Pau Sandoni Pijari Imphal East District ki Lamla Assembly Constituency ki Manung Chaneleba Red Zone Singda Jat Regiment Leina Tattana Kuki Militant Singnalandarakli Basigi Mayokta Numit Nini ki Manungda Mapamasidagi Zat Regiment Lautokani Haini Lautokra Matung Ngasi Fauba Marilena Basina Tabak Oina Paikat Piraktabadagi Hayeng Ayokpung Mangadagi Matam Kaktana Imphal Ukrul Lambi Tingbagi Kongjang Changsilagani Haina Pungdokre Wapam Asingasi Pangthok ki Bapawgi Mifamamada Lamlai Assembly Constituency ki Village Volunteer Force ki Commander in Chief Y Bosana Pungdokre Mahagna Makhatan Hai ki Bada Kayarak Security Force gi Mihut Sing Yauna Mipam Sing Pangthok tuna Kuki Militant Singna Nongmai Kaphalak Laroi Haina Thajaba Kayarak Pirakiba Lekre Thasi ki ahum gi numidang da Kuki Militant Singna akan mamong da Sabungo Kuno Santi Khongbal Yangang Pokpi Thamna Pokpi Sana Sabida Kuki Militant Singna Landarak Pagi Thodok Thokpadagi Mathangi Numita Miyamgi Oiba Mifam Ama Pangthoki Mifam aduda numit nini gi manungda mapamasida leiriba Jat Regiment Lauthokadabani Haina Warip Lauki Hairiba Mifam aduda Lamlai Assembly Constituency gi MLA na Hairiba numit nini gi manungda Thamna Pokpi gi maning Yangang Pokpi ki Uyokchingda State Force Tamlagani Haibagi Thazaba Piram Labasu Ngasi Fauba Piramba Thazaba Adiki Mami Amata Taba Udri Mari Lainaba Miyoi Amatana Laktuna Wari Sanabagi Pibam Ama Purak Nabahot Nabagi Tabak Paikalaktabana Maram Oiraga Hayeng Ayuki Pung Mangadagi Lamlai Assembly Constituency gi Manungdale Riba National Highway Chamaga Yankai Imphal Ukrul Lambi Asi Tingjilagani Hairiba Kongjang Asida Lamdam Asida Leriba Imalup Singh CSO Singh Amadi Miyamna Mapung Fana Sagot Piyu Haina Fongdok Laduna Hairiba Total Shutdown Asida Essential Emergency Service Press Amadi Dharma Karma Singhi Oinadi Konsin Loisu Haire Lamna Kenda Labiriba, Dukan Pambiriba, Karaba Tobiriba, Kungam the Labiriba Maira Piping, Akoi Lamna Kenda the Labor, Kungam Kunaba, Kungam, Audise, Kungam Nipuga, Mari Mangala, Basidi, Hayeng, Akoi Sinta Lepiraga, Taba Ingam Pulak Lepiraga, Hairiba, Akoi Balasibo, Sadolasibo, Sagopiu, Adu Mapung Pan, Avida Mota, Kungam the Labiriba, Maira Piping, Akoi. Lamna ki village voluntary post ki deputy commander jing karigumba sida sida ekhoi gi khul jingsina maira paibi jingsina thopirakta targadi ekhoi madu gi ju matung tarakpada ekhoi kari tawda ge haiba wafam madu ekhoi lamna ki village voluntary post na khana jaraga action lama soidana lakolakani haiba wafam ji ju lamna ki village voluntary post ki mai ge degi thamjari Chief Minister and Biren Singh na Manipur gi ngamkhai lansilaktina mapandegi changsilakliba mitop Singh yengsinaba Manipur Legislative Assembly gi House Committee amasemnaba wafam pukatkre Hairiba wafam asing asi Manipur Legislative Assembly gi mangani janba numitta Fungyar Assembly Constituency gi MLA Laisho Kaisingna calling attention motion ama phalakkiba gi paukumda and Biren Singh na wafam asi haudokhibane And Biren na Makatan Haikibada, Yumthang Nariba, Myanmada, Tang Tadaba Fiba Mama Labor Sina, Mapanegi Mitop Sing Changsalakpagi Maram Amasu Oire, Masimak Ordina Suk, Amkagi Mapam Sing the Lariba, Kunja Singna,
मखोई चंगजफम पिरंब थेंगनरबदी लोगी अब चराक फंगहनगनी हौजिक चंगजफम लौरिबसिंग असदी मियोइबगी मिनुंगसिगी मखादा पीबने खामजोंग चांदेल चुरचांदपुर अमदी टेक्नोपल डिस्ट्रिक्ट की मफम खरदा मितोप चंगसिलकलिबा असिबु येंगसनबा सब डिविजनल पुलिस ऑफिसर SDPO की रैंक की तादबा पुलिस ऑफिसर सिंह अमदी डिस्ट्रिक्ट एडमिनिस्ट्रेशन सिंह यावबा खनब टीम अमा सेमले मखोइना मितोप सिंह असगी बायोमेट्रिक सिंह लौबगी थबक पाइखतली हाइकी Honorable Member Laisho Pungyar SCG Honorable Member Pukulaiba calling attention si Juzik stage the way the film si the Yamna alarming with Yamna Tanja Saban in a longing sir. Sir, border Myanmar Gatainaba border the illegal immigrants singi Saipu Pangbase Honorable Member Kata Oibamale Ahan Base Saipu Pangdaba Saina Kangdabasing Hujikshu quite government to the Saudi sir. Illegal immigrants who lack prone like the labor. Hygiene boy Ramida, Manipur Hazard, illegal immigrants, Sanga Gai the demographic imbalance some for a Hibasi Manipuri Praza, some the Humbu Humdrat Hazaraga, some the Nipugi Sang Hazard. Honorable Member Labidi Mayamsu, Yaning Dribamale, Loina Suna, 10%. Other ladies are Simatansi House Committee, House Committee, Pajana Shemakanda, Masi, Tasiana Sangapura Sangatabra. Tasiang hana kamaile mi hujik na kamaile ise ai masiong tangai tawning na tari akoi mayam unity leitraba koi oiro sigi poche sumai oiro ado akoi de apukpani do akoi lejeriba indigenous population ado all settlers hardly la kuntra manga khatani do akoi lejeri se sidai de laiba mapan gi force mayam je akoi na timely bha punna taminaraga e latraga na yare hang mi la amre na loroga di ai phashi do biro yare but laiba siang ba se akoi mayam tang di khangmina ba masangin अखोई मसेन की मरक्त भाप तानदबा इलीगल इमिग्रेंसी लेते न लौबा कांगबो मा लाए न वाजब कांगबो मा अनि की मरक्त क्लास होइना लेदे इलीगल इमिग्रेंट तो थेंगनागद्रा लाइ नत्रग लाते न अखोई मसेन की मरक्त मिसअंडरस्टैंडिंग लेजे थेंगनागद्राइसे सिदा सर अखोई अवाबा म होइदे अदुना ऑनरेबल स्पीकर ने यारगदी करिगुंबा नोगी रूल्स की मतुंगिना तौगिरकांदा हाउस कमिटी मा मी मंगा तरागी अमा सेमकांदा फजना डिटेल्स 1962 की म्यांमार की कॉप टू वेल्थ्री की कॉप टू देदा मधुना मनम वरकाना मणिपुर का काम संगम्बा 1988 की डेमोक्रेसी मूवमेंट की देदा अखोई कैनोसी फजना चेक तौरगा कयाम संगी के हाना कया लेरमी डिस्ट्रिक्ट देदा खुजिंगना खुन क्या हेनकले कराइदगी मीनो नागा को की क्लास होंगी बदनो कयानो गाइसे मसी फजना उतंग अखोई हाउस कमिटी में तौरकाना फजना से नैनरगदी मणिपुर की प्रजा जो भाप तानी अदुग लई मिन्नरीबा ऑनरेबल मेंबर्स जो भाप तारकाना हौजिक चलिबा चही कुमजाले सिंगनी कुनमरी असिगी मनुंगदा पावर डिपार्टमेंट की ओइना मणिपुर स्टेट पावर डिस्ट्रीब्यूशन कंपनी लिमिटेड MSPDCL अमदी मणिपुर स्टेट पावर कंपनी लिमिटेड MSPCL की ग्रुप C अमदी ग्रुप D की स्टाफ सिंग लौनबा रिटन टेस्ट पांगथोखिबा अदुगे रिजल्ट मथंग चही लांदना हौजिक चलिबा चही कुमजाली सिंगनी कुनमरी असिगी मनुंगदा सुक्सोय सोयदना हाइदोकलगनी हाइना पावर मिनिस्टर थोंगाम बिस्वजित नाथ हाजब पीख्रे ngasi chadhakiba Manipur Legislative Assembly ge mangani chanba namit ke House ki business oina wahang paukhum gi matamda opposition gi Congress MLA Kangujam Ranjit na House te pukhalaki ba wahang amada mamang jahi kumjali singani kunge January thada pangthok paloi khraba candidate listing kontra gi mathakta saruk yakhiba punna post chamapal taret launa ba pangthok ki bathabak adugi result hauzik jahi mari farak laba phawbada हाइदोक्तन लेरिबा असि करिगिनो करंब मतमदा हाइदोकनी हाइबा अमा चपचाना हाउस थंबियु हाइना पावर मिनिस्टर की पुकनिंग चिंगसिन की मसिगी पाउकुम ओइना पावर मिनिस्टर थोंगाम बिस्वजितना हाइरिबा फमसिंग असि लौनबगी पांगथोकिबा एग्जाम अदुगी चे येंगबा फाउबा हौरुरे मतमदुगी था अनि अदुगी मनुंगदा हाइदोकपा ngam अदुगा अमुक कोविड की लाइचेट अमुक कुमजाली सिंगनी कुनगे मार्च थादा अमुक मणिपुरदा लानसिन खिद्रे लाक्सिनख्रे जनवरी कुमजाली सिंगनी कुनिथोई फाउबा चही अनि अमा पुरा मांगख्रे कुमजाली सिंगनी कुनिथोई गे फेब्रुअरी मार्च अदुवाइदा इलेक्शन लोइरे गवर्नमेंट अमुक सेमले
Maduda matam khara amuk haukhre masige mathakta company asige managing director gi mathakta court case amuk mayam ama amuk laki case aduna maram oiraga tha kharaga amuk mangkhre masige mathakta kumjali singani kunumdoi gi me thadagi de amuk kanglup ki irang thoglakre masige mamangda matam khara company asina fangkidabadi natte adubu che yengba loirabani na haidoktrungai mamangsada scrutiny amuktang tawhau kisi Niyam lana tauram labadi amuk RTI na jingbadagi casing laknagani haibadagi matam kharaga amuk lawkre. Return ki fall lautho na balayba asigi matangda candidate sing mahaka unaba laklame wari sanaki makoida house ki mifamasi loiraga Department of Personnel's DP ki clearance sama leiraga tentative matam ama piraga haidok na bathajaba piki maramasena chahi asigi December thasigi faupagi mamangda Return ki policy suksoi sodana haidok lagani haina thongam beswaji na house ki kuthangda ngasi thajaba sipiki Department of Kumbira answer sita bada sar BP haget ke to yana hang thamjage speaker sa koi sahida har godi 2020 dagi 24 lakh ko sahi mari shure haina dum count to yai tabu marakta akoi eventually kari kari thokiba khotkiba leiba aina hangjeri sa hojik phauba adi MSPDCL aduga MSP posting ai samtum sablam na hajar ke honorable member na habi sumi 2020 ki 8 January 2020 da the 9/1/2020 12/1/2020 da akoi exam si aduga tawkhibani MSPDCL gi adu group ta leiba staff MSPDCL gi na 5/1/2020 9/1/2020 aduga 10/1/2020 12/1/2020 da aduna akoi 2020 gi lakse round about say approximately 2 months kuma gap leiba akoi hogidaba nate che yengna bagi korobagi lona maki akoi gi ready da le ga yengba bo hogre adu loiba su yaukre Yamna nungai taba thodok amada ngasi nongalamdai pung 3:00 rom taba matamda nong ka hena tabana maram oiraga Jiribam district asigi Sonapur GP gi Ahmedabad village part 1 de leiba MD Ajibir Rahman apokpa leikidraba bodoi miyagi yumda chingning khairatuna lebak tasin badagi yum asigi jahi tararom tamangai ribi Nurmona Begum Kobi nipi maja ama leikidre hairi aduga imung asigi miyoy Marina asok apan nangki sokliba yum asigi miyoy sing adudi Rani Begum sahi kontra mari mapuroiba MD Ajibir Rahman majanupi Gulsana Begum jahi tarani pal Majanupa MD Salamuddin Chahitara Taruk Amadi Majanupi Sumita Begum Chahini Palne Miyoy Mari Asigi Manungda Majanupi Sumita Begum Chahini Palasi Pibam Kara Lusilak Padegi Silchar Medical Hospital da Pukre Hairi Aduga Atay Asok Pasing Aduna Ziribam Hospital de Laikanari Yuma Sidapuna Miyoy Tarit Leibane Thaudok Asida Mapa Amadi Majanupi Amagadi Sokho de Haina Pawasina Makatari Yairipok Mayay Lake Kaitelda walking chatlingaida nahatarik pungarang namidang tarit suba some rifles na fazan kibadagi irang thoglu raba matungda makoy tarit adubukal haukre ngarang namidang pung mapal makai taba matamda nahatarit asina walking chatlingaida zipsi ani laklaka phakibani haire Tanja aduda fakriba miyoy tarit aduna laurambadagi Thobal yakoybada tariba mayra paibisingna Thobal Mela Ground mamangda lambi thingbagi kongjang jangsinki Lambida ichapiyu haina lauduna Assam Rifles ki gari thatuna thamki konathangda ahing nongyai pung 12 khara helakpada phariba miyoy sing adu Manipur Police Station narakuna thadoraki condition amata yaudina thadok pirakpa thodok adugi khongjangda yaukiba Yairipok Sadu Club ki Women Wing ki Joint Secretary Chaubana thodok asipu nungnangba phongdorak pagaloina na phazan kiba makoy tarik pu thadok pirakpagi damak Thobal Police pu thagat pa phongdokki Sina walking set padagi ogi ar kangbu sina ngang ga sumaina pharga walking chasa basidagi pharga pogi bane moina pogi badagi ma event gai je khoi je ngang gai sina lauram badagi targa ta badagi ma event gai je khoi haina ru to dana khoi kangsi khinga ga kokhoba matungda isa gai je thadok tio na khoi sida ngai jari hoji ngai ju ngai gi ni moi thadok ti bo khoi ngai gi ni mafam sida du khoi mela gam da ni hoji ji lai jari ba posina khoi adum lai jagi ni moi thadok ti phawba khoi ba thodok si nungda wairam isa ga jina pung 8 9
मापन साइजिदा मोई वाकिंग चटपनेबा अंगांगैसिना वाकिंग चटपसिदा मोइसि अदु कनागुम्बा अदुदि कनोदे अखोई ममिंग मसादि पंजरारोय कनागुम्बा खरदगी पाउ पी है कोई तादी ताजरे को ताजबसे अदुबो अदु वाकिंग चटनिसिदा अंगांगैसि मोइना अदुमाइ तौरगा फारगा अंगांगैसिना बाजार फावरगा लापदा गायोन बि मा इवेंट गैना लेजब मतमसिदा मोइजे मयुमदा चंगेना हंजलकपदा अदुना अखोई फारेना लावरमबने अंगांगैसिना Waithau Apunba Mera Paibi Loop Amadi Waithau Educated Youth Association WEYA Club Waithau Nasinduna Ngasi Senkai Tumkai Tobiganu Haina Wakat Mipam Pam Grey Waithau the Pangtu Ki Wakat Mipam Aduda Waithau Apunba Mera Paibi Loop Ki Secretary Mutumbi Jan Hai Lamda Masida Tokliba Irangasina Maram Oiraga Mipum Kodimak Japam Tapum Kangdana Awabakaya Mayuk Neri Waithau Gilaikai Manga Asida Lenga Kitabak Tobasu Toina Leite Su Nom Laga Lalon Itik Tauraga Amadi Thambal Thamcheri Heglaga Imung Manungda Puzaramba Amadi Hingzaramba Singsu Irangasina Maram Oiraga Leble Awaba Marak Asida Senkai Tumkai Kaya Tausilakpa Asana Hen Awaba Mayok Nahale Irang Asina Maram Oiraga Jingkong Jingyadele Ribasingi Damakta Lekai Manga Asina Angamamating Kaya Tauduna Lakli Mamang Jahi Me Ahumdagi Lamdamasida Tokliba Irangasina Maram Oiraga Miyamna Tengnariba Awaba Kaya Asigi Matakta Senkai Tumkai na Miyamda Amukhena Awaba Piba Sinungai Jade Makhatana Waithau Gilekai Manga Asida Pubangam Loidaba Senkai Tumkai Tobigano Loinana Lamdamasigi Lengak Nasu Lamdamasida Tokliba Irangasi Atubada Loisina Bohanabiu Miyam Pumna Makwanari Haiki Wakat Mifamaduda Lan Manungda Senkai Tumkai Tobigano Pubathang Mangam Loidaba Demand Tobigano Mijamiam da Akiakang Pibigano Haina Thaba Play Card Sing Sizinaki Dikhugi Waithau Lekai Mangagi Obisida Numbum Laitaba Lady Hana Sesida Lolitic of Jeramba Mayamsi Lolitic of Sumtayade Tharo Tonset Mal Hekana Ayolaga Kuigi Manu Pulba Mayama did Sesida Waithau Lekai Mangasi that Tabok Toba Habit Service Tobokaya Legate the Marxist Sure no Masari Wari Maraxida Kogi Senkai Tumgaigi Lekai the Lap was Yam Wajade Kogi Lan Nasi me Hunda Hoposida Lekai Hairaga Jinata Madana Isasing the Kamata on a laggy of the Matin Punk of Atani Lekai Yam and Laser was not a day. I began him but Senkai Tumgaigi to Vigano and I again a Puja Wakami from the Loyan Nakagi, my Kate is high tare, she lands the Russian Vidan about Minister Magides Wuknas Wahoo Relationship. Chief Minister na Mars ki tangtara mathoida virtual gi kuthangda Ziribam District yauna District Transport Office DTO hangdok pikrabasu ngasi fawba District Transport Office DTO gi staff sing thambita bana ngasi fawba mathau tawdana leiriba sida Ziribam ki miyamna penadre Manipur lengakta matam koina dege Ziribam miyamna District asida District Transport Office DTO amathambidana mathau tawhanbiyu haidana ngasi fawba taksinduna lakhipane Hiramasi Matanga Zarbami Dibon Kuno Degi Y Ranjitana Fondura Kibada District Transport Office DTO Office Tambita Bana Ziribamiam di Awab Amoire Ziribam Tiki Infal Chatuna Gari ki Che Chang Tanana Bohotna Bada Makagi Lambidi Chetpayada Banina Flight Netraga Helicopter Chepamato Tai Adubu Chetpatara Basu Nongmada Loibaya Banate Masida Changa Dabasel Pumna Makputopangam Dabana Hen awaba amo oire maramaduna atubu matamda Zaribam District asida DTO Office mathau tawhanbi haina fongdoki ningsing bayai Zaribamda District Transport Office DTO thambida bena maramoiraga gari registration tauba license loba renew tauba madi matamatamgi gari ki chechang singlaw na bohanabada Zaribamdagi Infal chatpa mathau tarakpada chatnaba sel amadi lambi thonggi achabu kudong chadaba amo oire Masina Maramoiraga, Gari Anoba, Lerapa Singdi, Assamgi registration number oina Lodana, Assamda Revenue Kari, Maramasina, Zaribamgi CSO Sinamatam Quinadegi Zaribam District Asida, District Transport Office, DTO Amatang Hangbiu Haiduna, Nasi Fabalak Libane. Zaribam District Asida, Matam Quinadegi, DTO. Sama hangbina bayana koi sarkar da koi joji pali ba gomena sida hajarak padagi chali bachali asigi maski tantra ma thoida koi office oina di hangbi khre adugo
थबक ओइनदि अमत्ता चथबिरक्ते मरम असिना अखोइगी जीबामदा लेरिबा प्रजा मयाम असि अदुक्की मतिक वाय मदुदि हजिति अखोइ इम्फालदा चलगा अखोइ तालुबा आइदि लाइसेंस लौथोबा और गाड़ी चे सेमबजे ngamjade haiba karigino haidi makhara chatba so mu yadre flight ta chakani adugi kharsadi koi jiri pamje duki mati haidi awaba ngtana thanna leibanina adugi damta khudum chadaba oje loina Security Force na Manipur gi jinga madi dam gi jinaningai uba mafam singda thiba humbagi thabak chathabada tongan ma mafam dagi khutlai amadi tongan ma lo na thingkraba lal holup singi active gather ahum phagat pangam kre Manipur Police Control Room na thadora patrol amagi matung inna Thobal District Lerongtel Pitralok Machagi jingkhong dagi phagat pangam khraba khulai sing adudi magazine yawba 9mm SMG ani 9mm pistol ani .32 pistol ama .303 rifle countermat ani 12 bore single barrel gun ama HE36 hand grenade taruk MK3A2 grenade ahom tear smoke cell taruk tube launcher ge kapayariba nongmai maru chamaga kunhumdoi HE36 hand grenade detonator ani MK3A2 grenade detonator ani amadi handset amani Nakalamaromda lona thingkrapal lal holup KYKL gi active gather ani Kaljing district ki kairak khongnang khongdagi fagat pangam kre hairi pamioi aniasi lanai amadi lenga ki thabuk toba sinmi singdagi cell khaibada chena pamioi singni hairi Faraba active gather ani adudi Elangbam Rajan Singh jahini futaret amadi Ningthauzam ibom cha Singh jahiyang khai humdoi makhoi dagi 4-wheeler vehicle ama mobile phone ama fagat pangam ki Nagalamaromda security force na Senkai Tumkai de Jenaba Lona Thinkrabal Al Holup United Revolutionary Front URF ki active gather amasungarang fagat kre Faraba active gather adudi Buddha Meite atopaming Daimal Jehikun Tranipal Leifam Salungpam Bajar Thobal ne Mangondige pistol ama kapayariba nangmai maru ahom cell khaibagi demand later 2-wheeler ani mobile phone ama amadi SIM card ahom ni haina charol asana makhatari State Council of Education Research and Training SERT State Health Society Manipur amadi Directorate of School Education ahumna puna sinduna Health and Wellness Haibasida Training Program ama SERT gi training holda ngasidagi haudokre Training Program aduda SERT gi Director Dr. Ejinglen Khomba Meite State Health Society gi Health and Wellness ki State Nodal Officer Dr. Jubilee Wahengbam SCERT ki Joint Director Khulem Asokumar, Directorate of School Education ki Health and Wellness ki Nodal Officer L. Kamala Devi amasung Health and Wellness SCERT ki State Nodal Officer Dr. Y. Nandini Devi na athoba mithung lensingona saruk yaki Eril Bung Block tagi oja nipuna saruk yariba namit marini jathagadaba training program asida saruk yariba oja sing ase Health Ambassador oina school singi health ki oiba thoram sing pangthukani hairi All Moijing Coordinating Committee AMCOC ki chahi ahum jam ki thopu gadaba members sing khan kre Thobal Moijing Kangjebung dalaiba panchayat ghar damioi kayana saruk yaki bathoram maduda Drug amadi anti-social activities tingbagi matangda tongan ba akan bawarip kaya sulokre hirama sigi matangda AMCOC gi co-convener MV Tariq Ahmad nahai ki bada Lamdamasida mayai ka bachinjak amadi anti-social activities singbu marufang namutat kinabagi pandamda khulasida tongan ba thabak thoram kaya paikhatuna lakli tabaga sada hena kumang chawsanabagi wakhalonda khulasigi loop kharapun sinduna amatta oina All Moijing Coordinating Committee haiba loop asi nauna sempane loop asina paikhalakpa tongan ba thabak thoram singda lamdam sigi miyamna support tobiu haiba wapamsu committee gi co-convener MV Tariq Ahmad na phongdokhi Assam gi Guwahati ki mafam ayambada ngarang pung aman leptana nong chubana maram na ising thumjin kre khu yona ising tumbana maram oiraga mayum yoba nabahot nabada awaba ama oikhibaga leinana traffic jam kuina panduna leina ki traffic jam da kuina panduna leibana ambulance sathok chasin dasu awaba mayok na ki
लेप्तना नोंग चुखिबदुना मरम ओइरगा गुवाहाटीगा समनाहलिबा युमलोनबा मेघालयदासु लंबी चथोक चसिंदा अपनबा पीखि बांग्लादेश की ओरिबा फिबम असिदंगसी इंडिया लेंगा की अपुन पॉलिटिकल पार्टी की मीफम अमा पांगथोक्रे न्यू दिल्ली दा पांगथोकिबा मीफम अदुदा एक्सटर्नल अफेयर्स मिनिस्टर डॉक्टर एस जयशंकर पार्टी की लुचिंगबसिंगदा बांग्लादेश की हौजिक ओरिबा फिबम असिगी मतंगदा पाउदम की डिफेंस मिनिस्टर राजनाथ सिंह होम मिनिस्टर अमित शाह पार्लियामेंट्री अफेयर्स मिनिस्टर किरण रिजिजू अमदे यूनियन मिनिस्टर लोइनना बीजेपी के प्रेसिडेंट जेपी नड्डा मिफम अदुदा सरुक याकी लोकसभा के पोजीशन लुचिंगबा राहुल गांधी टीएमसी लुचिंगबा सुदीप बंद्योपाध्याय एनसीपी एसपी की लुचिंगबा सुप्रिया सुले आरजेडी लुचिंगबा मिसा भारती एसपी की लुचिंगबा प्रोफेसर राम गोपाल यादव अमदी डीएमके की टीआर बालुसु मिफमदुदा सरुक याकी यूनियन मिनिस्टर अमदी जेडीयू की लुचिंगबा ललान सिंह यूनियन मिनिस्टर अमदी जेडीएस की लुचिंगबा एचडी कुमारस्वामी यूनियन मिनिस्टर लोइनना डीडीपी लुचिंगबा राम मोहन नायडू एलजेपीआर लुचिंगबा अरुण भारती सु मिफम अदुदा सरुक याकी लंदन लेबा हाई कमीशन ऑफ इंडिया ने यूनाइटेड किंगडम की मफम खरदा खोंजंग जंगसिनबा अमदी खुथोकनबगी थौदोक लेबा मरमना इंडिया मचासिंगदमक ट्रैवल एडवाइजरी इशू तौख्रे एडवाइजरी असिना यूके दा लाकनबा प्लान तौरिबा सिंग अमदी यूके दा हाना लेरिबा इंडिया मचासिंगना चेक्सन लेनबा खंगहनख्रे एंटी इमिग्रेंट प्रोटेस्टर्सना खोंजंग जंगसिनबदा थांगना थिनबगी थौदोक अमदा पिकलिबा अंगांग अहुम लेखिद्रे हाई कमीशन इंडिया दगी यूके दा लाक्तुना लेरिबा सिंगबो लोकल न्यूज अमदा लोकल अथॉरिटीज सिंगना इशू तौबा सिक्योरिटी एडवाइजरी सिंग इन्नबा खंगहनख्रे इसा ngakthok chanabagi dama khongjang changsiliba mafam singda chatanaba khanghankhre बांग्लादेश के प्राइम मिनिस्टर शेख हसीना फम थादोक्तुना तोपा लेबाक चेंख्रबा मतुंगदा ngasi बांग्लादेश के पार्लियामेंट थुपचिंदुना मिलिटरीना लेंगाक बहौख्रे बांग्लादेश के प्रेसिडेंट मोहम्मद साहबुद्दीन ngarang numidag mifam pangthoktuna मिलिटरीना सौगतपा लेंगाक ama semnaba warep lawkhre ngarang gi mifam atuda आर्मी चीफ जनरल वकर उज जमान नेवी amade एयर फोर्स के makok thongba sing Opposition parties लुचिंगबा सिंह अमदी जमात ई इस्लामी पार्टी सरुक याके आर्मी चीफ जनरल वकर उस जमान महिरोई खोंगजंगलोई सिंगा वारी सानदुना अनौबा लेंगाक सेमद्रि फावबा ngaina bahainagadauri थबक कोता हापगी मतंगदा खोंगजंग चांगसन किबा महिरोई लुप की लुचिंगबा सिंगना नोबेल पीस लॉरिएट मोहम्मद यूनुसना चीफ एडवाइजर ओइबा अनौबा इंटरिम लेंगाक अमा पामी हाइन डिमांड तौरे बांग्लादेश प्रेसिडेंट मोहम्मद साहबुद्दीन कुमजा लिसिंगनी तरानी पालदगी कैसुम संगद लेखिबा हानगी प्राइम मिनिस्टर खलेदा जियाबो खुदकता थादोकनबा ऑर्डर पिखिबगा लोइनना ngasi mahakpu थादोरख्रे पनबयाबदी खलेदा जिया सेंजा थुमजागा मरी लेनना चही तरातरे कैसुम संगद लेरखिबने मसा ngamlaktabadegi mahak analying sangdale rakhibane nakalamromda Sheikh Hasina ngarang Uttar Pradesh ki Ghaziabad leiba Hindon Air Force base yawrakraba matungda National Security Advisor Azad Doval ko unaki hauzik mahak United Kingdom da leibak aduna changjafam pirakpagi ayaba ngaire asylum gi ayaba hek fangbaga hanegi Prime Minister Sheikh Hasina United Kingdom da amuk chin khragane Housing Sanabagi Pau, Lobirasi. All Ziribam Sports Association AJS in Sinduna Ziribam High Secondary School gi sanabungda team kunithoina sarugyadina chathariba ahanba Majarun Bibi Memorial Senior Futsal Football Tournament kumjalisingani kunmari gi ngasi sanaki ba ahanba semi-final match da Sinlon Club Bina RYC Bibo goal manga marida maiti bapiduna Sinlon Club Bina final changkre hayeng anyang suba semi-final match da Digli and Sina LFC ka sanaragani ngasi ki match da Visual Aziz Haider Amadi or Rajan Singh na conduct tauki Air Force Sports Control Board na Sindhnagar gaunda ngarangdagi hauduna India ka thangnaba country ani yauna
पुनः टीम कुंट्रामरी न ग्रुप नेपाल सरुक यादना गुरगांव की सोहाना रोड लेरिबा KIIT फुटबॉल ग्राउंड चथरकलिबा हुम्फु हुमदोइलक सुबा अंडर 17 गर्ल्स सुब्रोट्रो मुखर्जी इंटरनेशनल फुटबॉल टूर्नामेंट की ngasi ayuk pung 3 tabada sanakiba pool C की मैच अमदा मणिपुर की महूत सिंधुना सरुक यारिबा पोरमपात साबलेखाई हाई स्कूल ना CBSC बुगोल अमसोइनोदा माइथिबा पीख्रे मैच से माई पाकपगी अमत ngairaba गोल इरोम प्रियादार्शिनी ना मैच की मिनट 13 चटपदा चंकी ngasi की मैच से माई पाकपग लोइना मणिपुर ना पॉइंट 3 फंख्रे मणिपुर की अहुम सुबह मैच हयेंग अयुक पुंग 3 ताबदा केरला गा सानरगनी लोइसिलकपदा मरुब पाव अमुक हन पिजरी लमलाई असेंबली कंस्टिट्युएंसी की मनुंग चनलेबा रेड जोन सिंगदा जाट रेजिमेंट लौथोखिनबा मरी लेनबा सिंगना थबक पाइखलक्तबदगी हयेंग अयुक पुंग 5 दगी मतम कक्कना इम्फाल उखरुल लंबी थिंबगी कोंजंग चमसलगनी लाउथोख्रे ngamkai lansilaktina mapandagi jangsilakliba mitop sing yengsanaba Manipur Legislative Assembly ki House Committee ama semnaba wafam ngasi House ki leader oiriba Chief Minister and Biren Singh na House tamkre Manipur State Power Distribution Company Limited amadi Manipur State Power Company Limited ki staff sing launaba written test pangthokiba adagi result mathang jahi landana hauzik chaliba jahi asigi manungda suksoi soidana haidok lagani haina Power Minister Thongam Biswajit na thazaba pikre amadi Prime Minister Sheikh Hasina fam thadoktu na chain kraba matungda ngasi Bangladesh ki Parliament kupchindina military din lengak pahokre kaisum samda leirakti hanigi Prime Minister oirambi Khaleda Jia su thadokre Pungjasi fawagana sandok chaba ISCOM media gi paw matanga sida loijere makha taba paw gi damak ISCOM media bu miding taduna leibiyu